Hello, I giving Baboy na may rakpam. Nahanam pumas the Esorbu wapaw tana bagida maglak piba ang sige magkathagatari. Agi prathna di Mahakna takdir ba wapaw ang sige mapal na Esorbu hinanung siba amasung mahaki mi aduga mahaki singlup hinanung siba sini. Diba ehak na nahaki na pamda noluk choning ba dudi Mahakna takdir ba wapaw asina. Nahaki nahaki singlup ta pipam thok pa nahaki commitment amasung nahaki singlup ki luching ba singi makapon pam thok pa adugi mahuti silhan bigano. Adu ba wapaw sige mapal na. Nakagising lupa hinanung siba, nakagising lupa luching musing hinanung siba, adu quite maru oina, Esorbu matik mangalig na magtihingba punsi da chakot pa adu, eki prathana ni. Ibang umaki wapaw, taminas. Ayakalunan ifisa pandub ama pada ahum dagina taramari paweng minis. Eikhoibu Khristada sargagi mafam singda leiba Thawaigi Oiba bor pumnamak loina na bor pibiba eikhoigi ibungo Jisu Kristagi mapa Esorbu thagatlu. Eikhoina mahaki mangda asengba amasung amakpa leitaba oina na ba taibang pal semdringaida Mahakna Eikhoibu Khristada khandokpire. Nungsibada Mahakna eikhoibu Jisu Kristagi mapala mahaki yoksaba machasing oina bahana langbire. Apaba thaurangi mahaki aningba matung ina. Nungsithoibagi mapana Mahakna eikhoida pibiraba mahaki thaujangi matik mangal adu thaganabani. Mahaki marang kaiba thaujangi matung ina mahaki igi mapana eikhoina mangonda handokpiba. Haibadi eikhoigi pakpokpiba phangjai. Thauja adu marang kaina eikhoida Mahakna pibire. Losing amasung wakal taba pumnamak na mahaki apaba thaurangi aningba Mahakna Khristada langbi khiba adugi matung ina Mahakna eikhoida mahaki aningbagi athupa wa adu khanganbire. Zuki matam adu pumsu surabada Mahakna sarga amasung malamda leiba pot pumnamak Khristada amata oina mangonda pusinanaba thaurangni. Mahakna ningbagi pautak matung ina thabak punamak tauriba mahaki thaurang matung ina hana langbi bagi maramna phangpham thokba adu Khristada eikhoibu phanghanbire. Masi Khristabu hana thazarba eikhoina mahaki matik mangalbu thagatnanabani. Achumba wa haibadi nakhoigi aran khubamgi afaba wa paw adu nakhoina su taraduna nakhoina su mahakpu thazarabada wasak pibagi thawai asengbana Nakhoibu Khristada chum nambire. Esorbu oikraba singbu handokpidaba phawba mahaki matik manganbu thagatnaba thawai asengba si eikhoigi phangpham thokpa adugi walep seni. Pada hum Eikhoibu Khristada sargagi mafam singda leiba Thawaigi Oiba bor pumnamak loinana bor pibiba eikhoigi ibungo Jisu Kristagi mapa amasung Esorbu thagatlu. Prana dos. Baisor, mateng pangbiyo. Kristo piyo. Eikhoy namhan biyo. Nakina wangsano. Yesu Kristo yung ginizirve niya. Amen. Ngizirve marupsing, karigumba Mahakna Khristada leiboy pataragadi. Isor na nangonda amasung aingonda pibidaba Thawaigi Oiba bor sing kariamat leite. Thajakrabasing eikhoisi eikhoina khanba ngambagi wangmada Esorna Thawaigi Oiba bor sing pinabi. Eikhoigi wakhalna phawa masing thiba ngambagi wangmada ningthijana marang kain ibungom hangna pinabi. Thawaigi Oiba bor sing. Matokramna haiba borsing adu eikhoigi oiribano amasung eikhoina khanbagi wangmada eikhoy ase Esorgi Thawaigi Oiba borna ina khulaba singkram haina oiribano haibadu ngasigi passage afisa pandu amagi pada ahum masdagi khoi yengminagani andubu eikhoina su efisagi nainaba si makha adum chatharakpa gumna eikhoina haiba si gyan taminanabagi damakta eikhoina ahanba pandub amagi pada amasung anida Paul mahaki matangda amasung thazaba singna Kristagi mapalna amasung Khristada oiraba
adugi matang na Mahakna haiba amasung haiba sing adubu celebrate to ba ikhoina mamangi nungaijing ani da tamina khre haiba du hek matungda pada pandu amagi pada ani asida Paulna Ephesians leriba thazaba sing haiba di Christian sing aduda MacArthur na haiba gumna double barreled greetings Tauzal amasung ingthaba Karamba maongi greetings no karamba maongi salam no apaba wapau bu ningsing hanba eikhoigi asonba Thawaibu tekhat hanba amasung pangal leba amasung arth leba greetings ne hai ba duna Ephesians leba thazaba sing Christian sing adubu greet tawre aduna eikhoina hojik pamina khiba pandu amagi pada ahum dagina pada tara mari phauba asi eikhoigi Manipur gi Bible este yengba matamdi pada haina tonga khaidoe adubu Paul na asigi chithi asi I khiba matam adudadi pandu amagi pada ahum dagina tara mari phauba asi sentence ama kaktane kama yaude asida break amata pide haibasi aduki matik sangba ano wala nabagi lyric sing amasung Paul gi chithi sing gi marakta sangba yama sangba wahai pareng amane ado karma mongna Paul ibn haiba targadi haiba asigi matang asida pandu amagi pada ahum dagina tara mari phauba asida Paul na Jesu Christ gi mapal isona ekhoide pibiraba bor adugi matang na mahak hairakadori pada tara mari phauba adu mafam asida Paul na tawrise karino borsing adu celebrate tawunate adu borsing adu bu pibiriba Esorbu celebrate tawun Now, eikhoina asigi texting se paba matamda or as a matter of fact, adoba mafamgi Esorna eikhoida pinabire borsing matangda eikhoi paba matamda wakhan khallaga or kari haigani adugi ningthijaba adu eikhoi karigum matamda di mange eikhoi hek yaude adugi jaga adubu lakaduba nomaijing sing asida haiba borsing asi amam to ene eikhoi mathang unpack to minarpu matamda eikhoi enjoy to minagani now wakhan khallaga yengse Paul mahak jail dagi Mahakna Esorbu thagatna nabagidamagda maru mapai sobu thagatna nabagidamagda Mahakna iba matamda it's like an outburst of praise haibidi masada khamjaba pho amat leitna break pho amat thadana karino Mahakna tawrise mai gi ching pokhai bagum bor amagi mathangda ama amagi mathangda ama amagi mathangda ama aduna asida Mahakna pandu amagi pada ahum dagina pada tara mari phauba asida Paul celebrates God the Father, God the Son and God the Holy Spirit. Mapa Esor, masan upa Esor masan amasung thawai aseng Esor. Hai ahum makhoina tawraba angakpa achauba thabak khudingmak sing adu pada ahum dagina pada tara mari asida Paul na celebrate tawni. Aduga hairiba khudol khudingmak sing si hairiba Thawaigi Oiba bor khudingmak sing asi eikhoina Phabagi maramna phangba matanate mioiba na phabagi maramna phangba matanate haibaje ekoi mathang dum yengminarap matamda adum ekoi unpack to minarakani adum hangdok minarakani adu haiba bor Thawaigi Oiba bor khudimak singse Khristaga amatta oina leiminaba union with Christ haiba theme asi Ephesians lyric asida yamna chaun uba phange karma wahai Khristada haibagumna Christagi mapal haibagum wahai khudingmak sing adugu mafam asida yarba verse 3 dagina verse 14 phauba asida Khristada in Christ haiba wai is mapandagi tadana yawe so whatever bor khudingmak sing adu Christagi mapal ne aduna amaram da high secretary no karigumba naha Christian atraba karigumba naha Jesu Christ bu kanbi mapum sung prabhu ne thajaba natraba asigi borsing is naha ke saru yaude as a matter of fact, Paul iriba chithi ase thajaba sing iriba chithi ne aran khubam gi matang da thajadraba sing amsung Jesu Christ da hingdaba mi sing adugi damak chithi ase natte aduna haiba borsing ase karam haina haigani all these blessings are the virtue of our union with Christ akoine phabagi maram na amata nate adubu Khristaga amata leminabagi mapan aduna lakado banwajing singla Paul gumna ikoi haiba borsing sing mathang yengminarakpa matamda ikoina ikoi Esorbu thagat minabagi matamdu de koi lenminagani
aduga hariba khudingmak sing asi we will celebrate God. We will celebrate God who blesses. Ekona sakib say adugumna. Praise God from whom all blessings flow. Praise Him all creature here below. Praise Him all heavenly host. Praise Father, Son and Holy Ghost. Hariba doxology ekona hagi sakmina kib doxology du Paul mafam asade iriba Ephesians pandup amagi pad ahum dagina tara mathoi asida mapung phabane. Hariba sak makes in umina phangani. Aduna ekona ngasi ekhogi mafam oi riba Ephesians pandup ama pada ahum asada ko yengmina se amukan hayak pathok chara ke myam ho chilaga akoi Khristada sargi mafam sing da leiba Thawaigi Oiba bor pumnamak loinana bor pibiba eikhoigi ibungo Jisu Christagi mapa Esorbu thagatlu. Now haiba verse 3 asida akoi yengmina ga do mapum oiba hiram bisoy haiba tare one big thing. Adu karino haiba taragadi Esorbu thagatlu. Maramdi eikhoibu Khristada Thawaigi Oiba bor pumnamak Mahakna pinabire. Esorbu thagatlu. Mapa Esorbu thagatlu. Maramdi eikhoibu Jisu Khristada kan bi mapum sing Prabhu ina thazakrabum pum khudingmakpu. Khristada Khrisdagi mapana Khristada maram oiraga Thawaigi Oiba bor pumnamak Mahakna pinabire. Praise God, for in Christ He has blessed us with all spiritual blessings. Aduna haiba pada ahum asida akhoi tongan ba makhal taruk thokna ko yengmina gani. Aham bad haiba bor sikar makhal gi bor no the blessing. Anin subada kayam yamba bor no the measure of the blessings. Ahum subada kanana pibana si borsing se the source of the blessings. Mari subada kanagi mapana piba born the cause of the blessings. Mga subada kanana piba born borsing the recipients of the blessings. Taruk subada karamba mapamda piba borsing the place of the blessings. Ahanbada karino asigi Thawaigi Oiba borsings. Aikona Ephesians pandup amagi pada ahum asi pab matamda or as a matter of fact aikona anauba walep nabagi matangda panba borsing asigi matangda aikona yengmina oiba taragadi primarily maru oina haiba borsing asi Thawaigi Oiba borsing. Aduna aikona khangmina gadobs aikona hodik sana gadoriba amasung aikona naina mina gadoriba bor asigi matang asi not necessarily maru oina hakchang ge borsing adugi maramda nate adudagi hena chauba adudagi hena ningthizaba adudagi hena mamal yamba Thawaigi Oiba borsing. Ariba wala nabagi matamda Old Testament gi matamda borsing ase Isorna pibi matamda materialistic kari haigani potsak wene pibi haiba se ekona chawrangna aniwa pandup kunipan pad amadagna taramari Deuteronomy chapter 28 verse 1 through 14 the yeng oiba target as an example Muhammad piriba borsing adu kariguma nakoina gi haiba sing se inbo oiba targadi aigi wasak pa amasung wale pa sing se nakoina ngak oiba targadi asisigi borsing nakoi pibigani aduga mafam adu da Isorna makimi Israel sing da piriba bor adu hakchangi oiba bor ni karam borsing afaba sahar sasan laibaki pothok afaba angang chanap chinjak wataba land the mai pakpa toruba thabak sing the mai pak haiba khudim sing se all materialistic blessings. Aduna ariba wala bagi matamda bor haina haik matamda primarily material blessings potchaki oiba borsing. Adubu anu walem na banak matamdadi things have changed. Haiba hakchangi oiba potsak sing khudingmak sing adu the wakhal thamgun hana mathipan du taruki pada kun manga dagi na kun tramari phawba akhina pamina matamda Jesus Christ na tambiba hogra
Nahoi wakal taibang pan basi amazung hai report sing sida thamganu adu karai da lan payu sargada taibang pan badana tra karigida magtano lan paigadu karigida magtano sargada lan paigadu eikhoina maramdi haibda koi wakal lei na pagida magta aduna anuba walem na bagi matam dadi whenever anuba walem na bagi ai basing na bor hana haik matam da it's spiritual Thawaigi Oiba Borsing aduga hai basi ari ba walem na bagi matam da yengaktabra or say shadow mami leitabra lei adubu hai ba mami adu anuba walem na it's fully realized that the blessings are spiritual. Aduna actually announcing kanagumba mana Ephesians du amagi pada ahum se lautorak laga Jesus Christ hazar di nang paisa paini Jesus Christ hazar di nang parikha lone mang pasang Jesus Christ hazar di nang na pama posing phani isor hazar ga karmaina wa dinu haina haiba wa pausing adu tagano adu aram bane adu chumdabane adu namthakne how do we know karmaina kan context Karigi matang na haibno haibdo ko na phasana yeng ubo phang mafam asada si yamna clear oi eikhoibu Khristada sargagi oiba mafam singda leiba Thawaigi Oiba Borsing mafam asada Paul na Ephesians leiba thazaba sing aduda haiba Borsing ase nakhoi gi nafam da isor na pibire ba hakchang oiba Borsing mai pakpa ikai khumnaba mingchat paisa amna tanate no Thawaigi Oiba Borsing so nangam sungai higher mumsidi yang kan adu mana la na sando iba missing adu khudom mithin da ka please show me from the Bible ge engon utpi high ba borsing ase amuk changdam narak po iba targadi hakchangi oiba borsing aduga ngai ki oiba lan thum sa lupa paisa mingchat adudagi ina khunba parikha pass tauba thabak phangba hai hakchangi oiba adudagi hena lumba hena wangba amasung hai hakchangi oiba pot khuding maksing aduna phawda leiba ngamloi dauba adubu lemna isorna pinabire borsing atane Thawaigi Oiba Borsing aduna se khoi chaman bukum se si borsing se Thawaigi Oiba Borsing adu oiba targadi Thawaigi Oiba mi sing aduna khaktang phangbani kayam yamba bor mahum se pona kare Thawaigi Oiba bor khajiktang Thawaigi Oiba bor khara Thawaigi Oiba bor tangkhai nate kare sida please look at aiglona yeng biu padahum Thawaigi Oiba bor pumnamak lona pumnamak kayam yamba bor pumnamak loina mak khachil hawa amata leitana big thana amukta da punna pirba borsing aduna kaino haiba jam da haiba bors isorna nang asi aingon ai ichanu pas da nangi kan biwa pumsung prabhu ne thazare aduna asigi borse khara pirage adu nang hai bilakan asi kharji hapchen ge o adu khara mu hai bilakan asi mu hapchen ge adu gi khupi nate Jesus Christ bu kan biwa pumsung prabhu oina thazab matam aduda hai ba borsing asi amata watna mipum khuding makta chahi khaidana angang ahal sahar khungang macha mata khaidan lairik heiba haitaba kuchumu ba ngauba kari amata khaidana zat lon kari amata khaidana Jew Gentile amata khaidana amukta da punna mapung pan awat pa amat laitna big thana isorna mahaki mising pibir ba ngakna that's a measure this is the measure of the blessings thak nana pibe bornate kenaba laite asigi borsigi matangda har basina sumaram organ ekhoi second blessing da thazade one and for all blessing amuk khaktang adugo lomana ade oiba bor I never they sure wine heaven Thawaigi Oiba bor pumnamak mama sedamana pumnamak haina haiba sida what hope came later it's all aduna second blessing the thazade aduna mi khara lei ising na baptism tobana amani nauna pokpana amani thawai na baptism tobana amani no we don't believe that look at Thursday nauna po aduga nauna pokpa adugi sakhi gi damakta atopo lon nganga dobani adu thazade Bible adu tambi amhekta
थाजब खुदिमक जिसु ख्रिस्टबु कनबि मपु अमसुंग प्रभु ओइने थाजब मिकुप अदुदा सेकेंड अदुदा पुंजा अदुदा बोर खुदिमक सिंग अमत वाक्तना पिक थना पाना लोइनमक पीख्रबा ngaktane aduna haiba asigi maikei di yangakpa matamdadi Christian oikraba khudingmak bor phangdaba kanna amata leite loinamak bor phange Karana wana phangba karana watna phangba karana yamna phangba karana thak nemna phangba kari amata leite chil now sing chahi yangkai Christian oigera chahi kun Christian oigera chahi banga Christian oigera ngarang khatang Christian orapu oigera khudingmak sing da haiba bor asi amata watna aduga michang mikhai naidna thak khal gi khenab amata leitana mapung phan ibungo mahangna pumnamak pinabire asidi khara phumdo e Adu haiba borsing asi karam na khana panglibano ha khumna haiba se Thawaigi Oiba borsing adu Thawaigi Oiba borsing asi kyak matik yambano pumnamak loinamak karam hana khana panglibano haiba borsings number 3 the source of these blessings the source of the spiritual blessings Puna karam phum sida pada ahum da muyeng bi eikhoigi ibungo Jesu Christagi mapa Isor God the Father mapa Isor hai riba bor ase mang ba yaba aduga loiba naiba mioiba amadagi or say loiba naiba lanthumna pik thanba makhai leiba nupa amadagi lakpa bor nate haiba bor se sargamale masibu sembiriba taibang pandagi loksing khudingmak lanthum khudingmak mangondagi horokpham oiriba mahangna sembibiba khaktang natana yok thag ngak selga thambiriba Adu khaktang sunatana magi macha nupa adu phawba magi mi singida makta pamu ba leitana pithok piba adu gumba Isor matik leiba Isor pangalaba Isor mahaki aningba adu tawbada thingba kanamatana ngamdaba Isor adu gumba Isor de lakpa born aduga haibasi magi pangal adugi matang then he is almighty God almighty mapung phana pangal leina aduga loksing na pik thanna asingba khuding makta loksing khuding makta gyan ta ba khuding makta pangal khuding makta mating leina matik leina paliba Isor adugi lapa born and then one side of this is karino haib Isor se mahaki mi singda aphaba khudol pibiba Isor haibasi Jesus Christna mahangna Luke Pandu tarama thogi pada tarama thogi na tara humdoi adu tambi matam adu mayek se kari ha Jesus Christ yeng se Luke chapter 11 verse 11 to 13 nakoi narakta mapa amada macha amana tal niraga nahak na mangona nung pigatra natraga mahak na nga niraga mahak na nangonda nga gi mahutta lin pigatra natraga mahak na mangonda Yerum niraga mahangna mangonda brisik pigatra. See, verse 13. Nakoi na phattaba mi oirabasu nacha singda karamna apaba khudon pigidage haiba khanglabade sargada leiba nakoi gi napana mangonda nijaba makhoi ajuda kaya hena thawai asengba pibigaba. See? Apaba khudol piba Aphaba minungsina thanba thauzaltana thanba amasung haiba khudingmak sing adugi haurakpham oiriba aphaba khudingmaki nungsiba khudingmaki achumba khudingmaki apha thauzal khudingmaki haurakpham oiriba the very fountain of goodness the very fountain of grace the very fountain of mercy adugumba Isor aduna pinabiba khudolne borsing adugumba Isordagi lakpa borsing haiba borsing asi phattaba miyoiba nangaigumba amadagi lakpa bor nate
ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯊꯕꯛ ꯃꯌꯥꯝꯅꯁꯨ ꯌꯧꯕ ꯉꯝꯗꯕ ꯃꯈꯩ ꯐꯔꯕ ꯏꯁꯣꯔꯗꯒꯤ ꯂꯥꯛꯄ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯕꯣꯔꯁꯤꯡ now ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯋꯥꯈꯜ ꯈꯟꯁꯦ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯕꯣꯔꯁꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯕꯣꯔ ꯑꯗꯨꯒ ꯃꯄꯨꯡ ꯐꯥꯅ ꯄꯨꯝꯅꯃꯛꯁꯨ ꯄꯤꯕꯤꯔꯤꯕ ꯕꯣꯔ ꯑꯗꯨꯒ ꯄꯤꯕꯤꯔꯤꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯏꯁꯣꯔ ꯐꯕ ꯍꯥꯏꯕꯒꯤ ꯁ꯭ꯇꯦꯟꯗꯔꯗꯇꯨ ꯃꯍꯥꯛꯅꯤ ꯑꯐꯕ ꯍꯥꯏꯕꯒꯤ ꯊꯥꯛꯁꯤ ꯑꯣꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅꯤ ꯑꯣꯏꯔꯤꯁꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯈꯨꯗꯣꯜ ꯑꯁꯤ ꯑꯐꯕ ꯈꯨꯗꯣꯜ ꯑꯣꯏꯐꯝ ꯊꯣꯛꯏ ꯐꯠꯇꯕ ꯈꯨꯗꯣꯜ ꯑꯣꯏꯐꯝ ꯊꯣꯛꯇꯦ it's all good it's all good ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯑꯁꯤ ꯑꯐꯕ ꯈꯨꯗꯣꯜ ꯈꯛꯇꯪ ꯄꯤꯕ ꯏꯁꯣꯔ ꯈꯛꯇꯪ ꯅꯠꯇꯅ ꯃꯍꯥꯛꯅ ꯑꯐꯕ ꯈꯨꯗꯣꯜ ꯄꯤꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯔꯣꯝꯗ ꯃꯍꯥꯛꯀꯤ ꯑꯃꯈꯛꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯥꯞꯇꯒꯤ ꯑꯃꯁꯨꯡ ꯑꯌꯣꯠ ꯑꯔꯥꯟꯗꯒꯤ ꯑꯃꯁꯨꯡ ꯂꯥꯛꯀꯗꯧꯕ ꯗꯟꯗꯤ ꯑꯗꯨꯗꯒꯤ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇꯁꯨ ꯄꯤꯕꯤꯈꯤꯕ ꯏꯁꯣꯔꯗꯨꯅꯤ ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯑꯁꯤ ꯏꯖꯔꯦꯜ ꯈꯛꯇꯪꯒꯤ ꯑꯣꯏꯕ ꯏꯁꯣꯔ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯑꯁꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯈ꯭ꯔꯕ ꯃꯍꯥꯛꯄꯨ ꯊꯥꯖꯈ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯏꯁꯣꯔꯅꯤ That is this God. Adu hariba isorsini. Hariba isordagini. Hariba thawaiga oiba borsing lives. Kanagi mapalana hariba piriba borsing. Hoi fountain source adudi aphaba lausing laiba maki mising bu kanbiba aphaba khudol piba isordagi lakpa borsing ni. Kanagi mapalana. Polam pham masada pakhompe. Kanagi mapal haiba wangse lakpa matamda nangai amta yaude mioyba nangai amata yaude jaga bo leite yaunabagi kanagi mapal ayaklo niyambi padahum Khristada in Christ Khristada Timasung hariba Thawaigi Oiba Borsing asi eikhoigi mapalna natragana eikhoidagi oiba bor amanate nang amasung aina afba thabak tobagi maramna nang amasung aina yamna wakal phabagi maramna nang amasung aina haiba yamna inbagi maramna nang amasung aina isorbu yamna nungsirubagi maramna nang amasung aina taibang pal asida mayamdi hen ipapan hingbagi maramna phangba amatanate asengbagi haiba oiba taragadi Isorgi waina aikhoida takpiba mioiba Khristada yaudringai punsida oiba mioiba pap chenbasing aikhoigi punsido karma punsino haiba taragadi aikhoi haib indaba misingne isorgi wasak basing thugaiba misingne pap tauba misingne ibungo maki mayokta leiba singne asawbagi macha singne isorgi yengnaba singne now haiba nang aingondagi aigi mapalna ibungo mahakna haiba borsing ase pibigadoba oiba taragadi aikhoi awabagi mafamda loinam leigane Polna haiba borsing asigi matangna phaw mafam asida iramdabe kariguma isorna nang amasung aigi maramna thawaigi oiba borsing pibigadoba oiba taragadi maramdi Khristada mapalda amasung Khristada yaudaba matamda aikhoina asengba isordagi dharma chenba amasung achumba isordagi aikhoina phangpham thokpa adu aphaba nate phattaba ngaktane nungsiba nate maki sirapadane Outside of Christ, none of us deserve good from God who is thrice holy. Khristada yaudaba oiba taragadi. Paul holds Khristada haina haiba matam asida union with Christ. Khristada amatu oibase aikoi kramana gyan taminaba yagni haiba taragadi. Asigi che se aigi sida batchuna na pena khalas. Aina charpa charpa maham kudimakta sigi che se yauni. Aina phammada sigi che se dum yaugani. Aduga aina Chatpa jaga khudingmakta kilometer sangna travel togera tumgera hipgera chagera khudingmakta aduga chap manai mafam asidi yauribase Khristada kanagumana Jesu Christ bu kanbi mapu amsung prabhu ena thajaba matamda Khristada gi punsi aduga mahaki mi adugi punsi aduga thajabagi mapalna thaujalna amato oihanbire Khristada leiba mafam aduda mahak leire Khristada gi oiba khudingmaksingdu mahaki oire asina maram oiraga Khristada leiraba mising aduna hairiba borsing asi phangmani now Christ is the cause. Khristada gi mapalna haiba borsing is ekwede pibani. Ibungo mahaki mapalne nang amasung haib inbagi mapalna nate nang amasung ai sorry haiba karisu inbang ngamde. Inbang ngamdaba khaktang nate inningde. Adun Bible na kho takpibase. Ai ko Mahakna Ephesians ko nai mirak matamda ko miyar ko Ephesians bandu ani ko ne paminaba matamda
nakoi pap amasung ayal arna siramme adu romi pon hon bada kulhum da kari hai mi pumnamak pap chele adu ishwari matik mangal dagi so what does that mean kaino dun hai do asiba man kaman hai in gane matik mangal dagi ta khaba dun karam haina matik mangal oiba thabak sing tawgani adu akoina aham Korinthia da yengbo oiba targadi mausagi oiba min ishwargi oiba sing adu da apang mane adu oiba targadi wahang se Khristada yaudaba nang amasung aigi punsina Khristada yauduna leiringi matam adu aikhoin isorgi haibedi inningba adubu ingidaba adu nate aikhoi poklakpadagi isorgi maigda poklakpa ngaktane aikhoi kanamta magi haibinde aikhoi gi thokpa chana khraba ngaktane jasaya pang byang kai hungda haibadu gumna aikhoi kangau narba yausing ngaktane magi thokpa chana khraba ngaktane Lesem mapu ibungo dagi lam sa khraba ngakne job ta haiba gumna sanga singde hango makhoi bu sendi mapu du makhoi na kangi adubu aigi mi di khangdre romi bandu ahum na makhata na kari hai ishor ki bakanam leite amat leite ishor thiba kanamat leite amat leite dharma chenna kanamat leite amat leite Yesu Krishna karma ta makhoi gi chinban di ai bu khrume de makhoi thamoi de aingon dagi la ma le ai khoi gi punsi khuding mak sing ase Sunu taisel laba rang hajlaba mongpham gumbane. That is who we were without Christ. Khristada yaudagi mamangda adu ekhoi pusi adu echil naw sing karigum ekhoi gi marak asidasu. Yesu Krishtada bu kanbi mapu sung prabhu ne tarang khangna thajadriba mising yaw boy batargadi aran kubam phangdriba mising yaw boy batargadi adu naha ki punsi ni. Adu harba si line hak loning de. Mamdi haiba bor khuding mak sing ase isordagi Khristada gi mapalna piba borsing oiba maramna. Haiba borsing as a Khristada labor matam na kakang pangani. Lion lohoning de. Sin lasing chang yeng bi. Nangonda Khristada labor later right. Naki punsikra mana lady chang yeng bi. Nangonda now the of the Christakani. Nag hojik see of the Christakani. aduna haiba khuding maksing nang masung ai haiba inba adugi mapana phangba amasung nang masung haiba inbagi mapana isorna pibiba borsing amat nate ai khoi gi haiba inba nate adu bukana gi haiba inba Khristada gi haiba inba Khristada da haiba wise na kari dawi Khristada haiba wise na khoi da tagli base khuding maksing Khristada gi punsi dagi Khristada gi dharma chen dagi Khristada gi haiba inba dagi Khristada gi aseng ma punsi dagi Khristada gi lainaba mahaki mapabu nungsiba adugi punsi dagi theology this man had the active obedience and passive obedience. In active obedience, haibadi ibungo maki haib inba adugi mapalna. Ai khoi mioi bana haib inba ngam da ibungo maki while ya thang adu Khristada taibang panda larga mahang hingba matam adu da while ya thang khuding mak sing adu Mahakna mahaki mi singi mahuta haiba induna madu hingduna dharma san magi punsi du hingki adu Khristada active obedience ne. Passive obedience karam haina dharma chenba punsi da nang amasung ani hingba ngam lor da dharma chenba gi punsi adu ibungo mang hingki boi ba targasu pap chenba nang amasung aina si gadoba masi aduda Khristada segi Mahakna si ki bedu mahaki pap na maram oraga nate mahaki haiba indabagi maram nate nang amasung ai haiba indabagi maram and that's passive obedience of Christ nang amasung ai gi mahota Mahakna cross mathak aduda chahi lising ani gi mamangda nang amasung ai ni isordagi phangbada madik chaba asabu khuding mak sing ma nang amasung ai ni ibungo mangondagi phangbada madik chaba sirap khuding mak sing adu Ishorna mahaki mathakta loinamak thangatuna nang amasung ai na pigada price adu Jesu Khristada chahi lising ni mamangna cross mathak adu pig Haiba ibungo mahaki mapung phaba haiba inba adugi mapana haiba borsing asi mangonda leikraba mi sing da pibi kraba ngakta amata watana sil now sing haiba borsing asi nang amasung aina lamba phanggaduba tanba ngamgaduba aduga aikhoi honna zamanna aikoina phanggadoba borsing amatanate oisoi nangi bunsi chob ishorna nang on chahi lising ma pibirabasu
Isorna nangona chahi lising ani pibirabasu aduga nahakna nungti nimit khudingmaki afaba thabak adum tawrabasu haiba nangi chahi lising ani hingba punsi aduga afaba thabak khudingmaksing adunasu leiba ngamloradaba adugumba borsing lemna pinabire borsing lemna pinabirabasu Khristada gi amasung Khristada gi punsi aduna mamalne nang amasung aina lemna phangmani adu mapa isor magi masanupa amma khakta ngai pa adu yonthokpibani pithokpibani hatokpibani magi pap namharam oraga nate nang amasung ai pap namharam oraga aduna haiba bor khudingmaksing ase isor mapa isor dagi Yesu Khristada gi mapa na Khristada kanada bibi borsing no to whom pada hum gi han buai de yangs eikhoibu us haiba Thawaigi Oiba borsing ase malang da dum tawhallaga lekhiba borsing nante haiba bor khudingmak Thawaigi Oiba bor khudingmak sing ase kanagumba phurup amada kanagumba kanglup amada project oi kanagumba kangbu amada phangnabagi damakta ibungo mang project aduga haiba sing adu aikhoi kana Yesu Khristabu kanbiba mapu amasung Prabhu oina thazaraba mising isam sang haiba oiba targadi Christian sing haiba borsing ase Christian khudingmak na phang aduga yang mafam se pol mafam se torba thabak sing spiritual leveling am mafam se pol na tawe mana pada amma amasung ani dadi Paul ai pa concept pa Jesu Christ ki pa concept pa Ephesians leiba aseng basing amasung thaza basing haina hare ai khoi gi ipa isor amasung ibungo Jesu Christ gi thodal amasung ingtaba na khoi de lesson now again verse 3 lakmatan makar de hawe eikhoibu na Paul na thaza basing adudagi mak tongan de asi wai haibang tamda kenaba ma thamde haiba bor khudingmak sing ase ayangnasu hanjan haijakraba adugumna haiba bor sing ase Khristada gi mapanda leibasina kana amata phangoi Khristada gi manungda leibasina life in Christ those people who live in their life in Christ Khristada gi punsida Khristada hingba punsi aduda leiba missing adu khaktangi oiba bor sing ne kanamtangi and it is exclusive haiba missing adu khaktangi ne haiba phurup adu khaktangi ne adugi wang madra iba kanama tagina te haiba borsing se makhoi afaba thabak mayam tausanu makhoi afaba thabak mayam khangbo oisanu taubo oisanu charity hospital lising linghat po oisanu orphanum mayam linghat po oisanu khudimak sing oiba targasu karigum haiba nupa amasung nupi aduna thazabagi mapalna Khristada laita boiba targadi aduga Khristada hingba punsi du laita boiba targadi borsing se makhoi nate these blessings are for those whose life is in Christ. I'm a borsing ase. Makoi punsi Khristada phangba mising adu khaktangi. Adu haiba se nangam sungai ni. Thajakrab aikhoi ni. Chena sang kya gi me harau nangai oiba pauna khogi damakta. Aikhoi na tanba ngamroi do aikhoi gi maram na su phangba na taba asi aikhoi gi damakta Khristada gi mapana isorda aikhoi gi oina pinabi aduga polam hom sada hai matam da Ephesians gi thajaba sing na khoi dagi di aina phangba borse hena wang hena mahakna awang bo pham dai lepkhalaga ma yengthar no Thawaigi Oiba borsi gi matang di aran khu masi gi matang di ai pa khonchut po oibasu ai Jew macha am oiba targasu na khoi ga ai ga chamane aduga Ephesians gi singlup asida Jew masung Gentile animak mixed congregation ne haiba animak loinemak yawe aduna haiba du Paul haiba je kaino Jew haiba leite Gentile haiba leite Thawaigi Oiba bor khudingmak sing ase nakhoi Khristada leirabadi bor sing nakhoi gi that's it aduna sida Paul haiba adugi nate Jew haiba leite aduga Jew nataba jati haiba leite aran khong ma kai the khudingmak sing asida khal khena bakari amat leite chap manaba khal ngatane no first class citizen in heaven ahan ba thaki mioi sing ani juba thaki mioi sing leite aduga kangbu kharagina aphaba special salvation atoba kangbu gina somehow not special salvation mapung haiba de kariani yamna mamal leiba aran khong khara amagina mamal leite aran aduguma kari amat leite nothing here one redemption history one salvific plan one gospel one nation one way one truth one life one door
ꯃꯥꯏꯍꯧꯔꯣꯟꯗꯒꯤꯅ ꯐꯣꯡꯗꯣꯛꯄꯤꯕ ꯐꯥꯎꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯎꯠꯄꯤꯔꯤꯕꯁꯤ ꯀꯟꯕꯤꯅꯕꯒꯤ ꯋꯥꯔꯤ ꯑꯃ, ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯊꯧꯔꯥꯡ ꯑꯃ, ꯑꯐꯕ ꯋꯥꯄꯥꯎ ꯑꯃ, ꯑꯗꯨꯒ ꯖꯥꯇꯤ ꯑꯃ, lambi ama, achumba ama, punsi ama, thong ama, and that's it. And that's it. Aduga hai baduda Jew lete jatle jat bijat khaide phurup khaide maitei dagi lakpadana khara phaba aran khubam adugi tangkhulagi lakpana khara hanthab aran khubam sahardagi karakpana khara phaba aran khubam larik haibo kangbuina khara phaba aran khubam kariyamat lete chilna sing nang amasung ai kariguma nahang ngasigi mi asida na ki punsi du Khristada phanglabadi haiba borsing asi khenaba amat leitna khallamat leitna nahakine ehakine kya nungaiba pauna kya nungaiba thaujalgi wahino papi oiba eikhoina Isorgi Mahakna adum leiraba eikhoina magi wasak pibagi thorang khudingmaksing magi wasak piba khudingmaksing thugairaga laglaba nang amasung aina Sikramana Panglevin. Silang kay wakal kan krabra. Isorna matana ba Jesu Christ gi mapana ai ko Thawaigi Oiba Borsing adu mahaki phauba amatta khachin ba leitana loinamak pumteng teng na nangam jung epibi. Asi arubam sung ning thijabasin ha wakal kan krabra. Eikhoina toba thabak amatagi maramnasu nataba Eikhoina honajabagi pangalnasu amata nataba Eikhoina honarubagi maisu amata nataba Eikhoina pap chenba oiringi maktada Eikhoina mahaki mayakta leiringi maktada mangondagi asauba phangbada matik charingi maktada haiba borsing asi Khristada nangmusung agidang lapibi Here's the truth. Eikhoina Khristada loinana amatta oiba matamda thajabagi mapana. Khristagi mapa amasung Isor adu eikhoigi ipa amasung Isor oir. In our union with Christ, the God and Father of Lord Jesus Christ is now our Lord, God and Father. In our union with Christ, the God and Father of our Lord Jesus Christ is now our God and our Father. Khalaga yengs. Asida koi wakal ngahak tungnas. Eikhoina lamba phangbagi wangmada leiba Eikhoina kaaba ngamla Eikhoigi hakchangi oiba pangdalna kaaba ngamloriba sargada leiba wang thoina amasung chauna amasung mating leina pangal leina paliba Isor nang amasung aigi apaba thabak amatanasu samjinnaba ngamdaba maphamda leiba ibungo mahak Isor adu nang noi thabak ngamtanatana mahak adu Eikhoigi papna marmoraga Eikhoibu wayen bigadauba Eikhoibu norokta hunthagadauba Eikhoida sirap taugadauba mahak adu Jesu Christ gidi mapa amasung Isorni lomba naidaba matamdagi mapa amasung machanupa anigi marakta aduki matik naknaba aduki matik nungsinaba Eikhoina phawa khangba ngamdaba maongda leimine self sufficient mapung ipha phaba Kanamtagi Leminabada, Kanamtagi fellowship, Adu Kanamtag Puminabagi Matokar Stada, Maramdi, Mapamasam Thawaising Bagi Marias, Aduki Matik Nintize, Aduki Matik Wang, Equimio Bagiwaka Lampong, Equimio Bagiwakalasina, Mapung Panam Sung Shang at Jumna, Equishanopong, we know and we believe. Adule Equigadi Puratong Anmani, Part Murmur. Mahonaki Lakra was in Nico. Adabu. Hai ba ching adu eikhoina kakhaluba natana Isorna mahaki nungsibda mahaki amma khakta ngar macha adubu eikhoina Isor dubu thiruba sunate eikhoina Isor adugi maphamda travel torubu sunate karena taude God came down
Isorna aikhoina yowang amda mafam adudagi aikhoigi marakta aikhoigi mafamda aikhoigi leifamda mahak lai he came down. Such a wonderful news. Asimuk ningthizaba asimuk phajaba pau kanai leibagi sungnau sing. Atai tongan mafam sing dadi nakhoina isor thigedobne miyoibane isor thigedobne aduga miyoibane isor du sangdane ba purakadobne adubu Bible gi isor ai Christianity gi isor amasung Christianity na tambiri basdi kaino chingodu aduki matik wange chingodu aduki matik chawe ai khoi mi gi pangna ka bangam de aduna isor mahang na miyoiba gi sai on da ai khoi gi damak lakpire. God came down. Ching chep de khona karu banate ishor na kumak pane khoida ai khona thiru banate mahana kho thibi rakpan aduga pap yaw da pap khang da Khristada mahak aduda mahak na kanbine ba lakli ba mi nang aina tin sitle natab oid ba me amagi mathak thaisal aduga cross mathak mahak ko hal nang amasung ai pap na Jesus Christ hat kibda Roman gi sipai sing nan hatte nang amasung ai pap na isil naw gi pap na kram na te ai gi pap na nang gi pap na nang gi pap na nang gi pap na adu hai adu gi mapa na ma ki mapa amasung isor du sangdai na biduna ai khoi yauba ngamdraba aikhoina kaaba ngamdra mafam lebe isor adu hojikti Khristada gi mapana nang amasung ai gi ipam sung isor oi hairiba asigi ningthijaba hairiba asigi aruba hairiba asigi awangba hairiba asigi marag mayung khudingmak sing da chilnaw sing lomana da matam nasu oi se koi khangna phonna matam da harau da bran ha na ki an khum kya gi mate nang musungena Jesus Christ gi pan phang na ran kum se kya gi mate ning thijabun ha asida wakal khanda ber chuna the higher borsing se karam from the people borsing where karai the people borsings pada hum da yeng bi Sargagi mafam sing in the heavenly places. Sargagi mafam sing. Efisa khakta da haiba sargagi mafam sing da haiba why ase manga rak akhoi uba phangani. Aduga Efisa da pon seasonary ba sargagi oiba mafam sing asiga Bible gi tongan ba sing the seasonary sargagi mafam sing da tongale. Haiba se ko akhoi mafam se uba phange aduga Efisa pa amagi pa da kun Anigi pada taruk, ahumgi pada tara, aduga taruki pada tara ni thode koi uba phangani. Now, asida pol na tawrise nang amasung aigi wakhal na yang toina khanba moonggi punsi mahingdu na te pol na kawrise. See. Asida pol na tawrise karina. Pol na pham asida thajaba sing aikhoi nang amasung ai ase aikhoi gi wakhal amasung thamoi na leifam mafam aduda taibang pan badagi tongan puthoga taibang pan badagi puthokhallaga sargadani khoi thamise hoje. Mafam sida nangi oiba borsing adu Jesus Christ kan bi mapu musung prabhu ni thaja ka nang amusung aigi bor taibang pan asida natte nang amusung aigi bor khuding mak sinu krai dano sargada now pona mafam sida tor taibang pan badal laina sargada thaja ba khuding mak ki mit adu yangan mane adu ghai nang ai hauji ki me ki pungja asida tawgo ba thak amane sargada yangbi sargada mamdi bor khuding mak sing adu mafam masida mat leite Sargada ngakne nangi yum nangi paisa nangi lanthum nangi nupi nangi nupa nangi angang khuding mak sing loiba nai ba ngakne mang ba nai ba ngakne til kang na manghan be ba ngakne adu mang ba nai da ba bor khuding mak thawai eba bor khuding mak snu ka ne sargada look at heaven sargada yang hoje mi pungja sida adu ne pon pham se tawis now he's transcending them Puthoine, Taibang Pans, Asidagi, Matamdu Lebataz of Singing, the Ephesians, Sargada,
Kana lay sargada. Eikhoigi the Makta see Krabishore. Eikhoigi Papi the Makta, Balidan of the Kibasu. Eikhoigi the Makta Suprana to wear Eikhoigi pro Hitland. Mapai Sergi yet Tambada, Pumdun Lady, Pandun Lady, Alugaira Sergi, Mapum Kudimak sing say, Mahaki, Sasongi Makadi. Now, there is the place. I do give him a Nepal, a Tazza missing as a book police. Nang I was using the Muzas. You should not happen to Turkey but a Kunda. Sargada lan Paisanabagi, Matang Man Pasanatami. Graham Tilkang, Mahan Biabam, Ramsing, who we have a tapping bombs in the Lantum Pagano. Other but Tilkang, Mahan Biar, the Bums Ramsing, who we are with the Sargada Nakoigi Lan Payu. Karigam, why? Why so? Verse 21, Monaco Jesus Christ, Nakoigi Lan Lepam, the Nakoigi Tamoy, Lagani. Is that? Other comes the point of the reason. Hariba Mana Colosseum to Ahungi, but Amandagina Ani the Su, Hariba, I could Prabhu Jesu Christi, Tambi, but the Mahak and Lord Haribas the Mahak allude to Haribas the Mahak, Ning singly, Tazaba singing. I know woman that is Hana Jesu Christ and Tambira Abang Acton. Tazaba Aman or Vidu Punsi to Matangani. Example, I bet Argadi. Sequel Karmana Ganta Yagani. Lam Quibas Alanicalas. Quite Lam Quibas Alay. Aduga lam koiba asida adum thapda amani leire mahamda yumda aikoi upu amni loimak thamnei ko upu dugi ka amada aikoi valuable oiba poaching paisa oigira sana oigira thamme ko aikoi na yumda vacation dugi yumda halakpa matamda or yumgi matang vacation learning manung du wakal khan matamda I karam from the Wakal Amaton. Yungi the Makadi Kale, Yungi Karam Zagala Queen of one Kale. Pasata Mova, Sanaki want Tamozagada. Yum the Ibumo, Yum may China Kahana Harp or Batargadi. Karahana Wakal Tami, Godritsky, Kara Amaya with them. Simple example. Other than the Pona Torres, other than Jesus Christ and Tampires. Other than Taibang Panda, Eikhoigi Hingman Maram Oiraga, Eikoi Taibang Pangi or Behiram sing Asidana Hena, Wakal Lumsin Matam later when it is announcing. Angang Larabasing na Larakador 80% hungry. Other would Larabasing as Hana Vice and Tab of Wakatene. Diaper gi, lactogen labagi. I Nupigi dress labibagi, Aigi dress labagi, the Maruki Paisa, Hunbagi, Gari Tau, Lusilakbagi, Kuding Maxing. Hi, my haki of a port sing a sinner. Sargadi and the Wiki Mitch, Mamanda Matang later than that. Paul Masamaksu jail the lady. Chitisi even matamda, Maki Kutki Kuzing the Yotki chain Yavri. The crowd in one yings. Sargata. Carrying them with the circuit. Although they could be Thawaigi Oiba Borsing. Taibang Pan Basi, the Ibungo Mahaki, but Thawaigi Oiba Bor Kudimusing the Taibang Pan Basi, the Haujik Labor Matam Asida. Eikhoina phangba amasung enjoy tawraba borsing amani adubu harbasing sa eikhoigi papna maram oraga amasung eikoi asibi hakchang da hingbana maram oraga harba borsing adugi mamal harba borsing adugi nungaiba amasung ningthijaba khudingmaksing eikoi phajana khangba ngamde nongma traga nongmadi khang adu kraida sargada aduna ichil nausing harba taibang pan basi hingbana maram oraga ngai ha ngai ki oiba awaba singna amasung distraction singna eikoi wakhal Chamam Hanba Matam sing later than Tilay. Sarga he Kautoku Matam lay equator. Sargi the Magna, Haujiki the Magna, Nasiki the Magna, Hingmatam manly. I don't know. Paul Mapama said, Eikhoigi Borsing Adu cried the gi, Sargagi Mapamsing the hand habits I can Nilibus no high boy but Argadi. Karigum Eikhoigi Marak, and Nakoi Wakal Karikari Kalibage. None was make a Rimatang and Wakal Kanbagi, Tabing Pan Matang and a Kandra, Sargi Matang and a Kandra. I could carry Haki Wakal the Karigumba, Aikar, and a woman told to be a human Sadavia there.
Christmas laksle aduna Christmas ki gifts sing aduga kari sing adugi chamam naba charang naba thorang tawna naba mayam adagi thabak tawbo iba taru je hen wang posam phangna naba tolop ja botar adagi hen paisa kramai lakani khudemak sing adu khanbe aduga akhoi gi market su thabak phangde basing yauri ai thabak phangde di kamai tawa ai gi icha sing sina kamai tahoba ai gi nupi sina kamai tahoba adagi ai gi imung sina kamai tawa khudimak sing khanbo iba ta mafam sida pona ai just stop thinking that right now Nothing left to walk alone. Sargadium. Harba Sarga do the Isorna, Khristada, Tazaba Mipum Kudimakta, Thawaigi Oiba bor, Kudimuxing Pibi. Still now sing. Naki no more ever punsida, Sarga Kayanton and Hakan Magiwaka. Nahak sargada lan paisan bagi punsi du hingba mi nahak oiba aduga hariba amu sargagi mpham sing da aikhogi borsing pibi haina haibasina aikhoi da mahanam khanganing liba se theological gi term da this mine hai already but not yet ko oiraba adubu wagi da waliba It's beauty. Asi khakdang da ningthi zabana pik thale. Ayang haja kraba dugumna Khristada sirama tunda humni subu numita hingale aduga sargada ka khre mapa ga ye thangba thojik phamduna lei aduga mak si prabhu ning tho sing gining thone aduga mahaki khongkha da iswar mate khudimmak sing pi khre aduna ne mahang jesu Christ sarga karam dai mamang haktang aduda mate panu kunipan da sarga masung mananda leba mate khudimmak aingon da pinabire meaning Sarga amasung malhemda aduga entire universe asida Yesu Christna pandaba mafam amata leite aduga Mahakna palise yamna sondam nandam na panbu nate ngammaga paline it's all under him mapa isor mangon pipigra adu achumane now here's another truth nang amasung ai Christ lebagi mapana isor Yesu Christ ga na isor gi thambada Hojik Paminari. Hakjang Eko Shidele Adubu, Yesu Christ of Kalimapumsung, Prabhu and Tazagrab Kudimusung to Hausi, Yesu Christ Glona, Panminari. Aduga high, but no one track normally, Eikhoibu, Asibagi Hakjang, the equation of Hando Piba Numit Aduda, saying among Panminagani. It's already Lono Panminari has a Christ Glona, Panminagani Mohana. Aduna hariba could asiga chaman hariba Thawaigi Oiba bor kuding mag sing ase hariba Thawaigi Oiba Thozagi Oiba bor kuding mag sing ase mikupungza asida su aikoi haujik enjoy tawri haujik aikoi nam palon tawri hariba aikoi nam mathangi nungmai sing dagi pada mari dagi mathang unpack tong nerkani borsing dagi mathangda adu bichil inausing the full realization of all that blessing Hariba Thawaigi Oiba bor kuding mag sing adu aikoi gi hakchang na sokpa yaba maong da tarang khangna ta pai yaba maong da aikoi na kari hagin experience to mina gado amsu aikoi khangmi na gado matam adu lakli adu nungti nimit kuding mag sing se hariba nimit adu aikoi nong naksalibani here's the good news adu mafam asida polna Aikoi Thawaigi Oiba borsing adu sargagi mafam sing den hain haibasina aikoi khanganing libase karino haib aikoi na phanglaba borsing ase soidana phanglaga ba aduga mangba naidraba aduga checksina thamlaba borni borsing maybe late pada ahum mana kre aikoi bu Khristada sargagi mafam sing da leiba Thawaigi Oiba bor pumnamak kalona bor pibi ba Muhammad said, "Yar pibi bahai why say it's all done, lawyer. Pibi gani habanate, pibi gadori habanate, pibi re, pibi kre, lawyer. It's past tense. Yesu Christ can be pumsung prabhu and thaz boy bata agadi hire borsing say, "Lawyer pibi kre. It's done. It's done." Pangader neighbor. Ay Yesu Christ will thaz pangader pangader. Nate, say na sung adu masam balay boy bata agadi nate pangani. Aduga high basing upon a kibu sargad and Naxon Hale, Aduga sargad, Equina Pangada, Harabum Sunungabaki Punsi, Taibang Pan ba Asida, Equina, Adu Harabunungabu Pangi, Adu glimpse, Adugi Mata Matadu Pangi, Equina Punmin Matam, Aduga, Asigi Wakalas the Punsi Himbumatam. Kramana Asiko Gantagani, among Panamam Hazirake. Matam sang lang pay sa Mari mga layro ganda.
Mathang hapta gumba yum sakani hai boy bataragadi adu excitement do kya yami khoi yum de laitri adubu yum de yorakan ain tawdo thabak sing phamung de in hip ka da mo phamung de in ta ga da mo imana ba sing ga pun ga da mo imai pa ga pimine ga da mo loina mak wakal da loina mak sai don't worry me de ai hanan Delhi da leiba matam da ihan hanan Delhi de gi char ka da tham wal ga ai packing ho maramdi harau bagi maram yum chahi muk cha da tholok ter bagi maram aduni phama sa pona ekho nang amasung ai butang haning le harau bom sung ai bas asine taibang pan bagi oiba aduga aikhoina langphai dagi halak matam da ai yum yaugadra yauroidra khangde flight ta lakpa matam da or train da lakpa matam da or bus lakpa matam da lambi lam khangde accident thoga pokhai raga si khiba yai yauguni yauroi khangde yauguni yauroi khangda badu da phaw da harau na thumhatle adu mafam masida haiba borsing asidi amasung mafam masida haiba sarga asidi tarang tarang leiraba amasung thajakraba khudimang na nong natraga nongmadi chatlaga doba aduga thajakraba khudimang singna phanglaba amasung mapung phana phanglaga doba borsing akne adu oiba tagdi kayagna khoi harabum thoi kayagin de khoi harabum nang amasung ai kayagin de harabum thoi ngai ha ki oiba taibang pan bagi awaba ningma thungdaba sing asina asigumba asida haibidi asigi harab amasung nungai ba asida yadhan pham thokte chilnau sing aikhoina phanglaba bor se Thawaigi Oiba bor ni adu harba bor sing asi mapung phan pibiraba bor sing amanta khakchinna mapa isorna Yesu Khristada gi mapana mangonda laikhraba mi sing aduda sargi mpham sing adu oiba taragadi hariba nimthizaraba achumba sing asina nang amasung aibu ngasi nimbe tawning budu kare hariba achumba asina nang amasung aigi punsi bukaram hinganing lebe imnung himinabada matei manau nungsinabada matei manau punsi himinaba matamda mama mapa loinaba matamda thajba amoina naha amoina yum pandriba amoina hingba matamda karamba maongdano isorna eikhoibu khangning libs achumba singsina ahamadi sin housing aikhoina tamina kare aikhoina phangba ngamla roidaba ningthi jarpa bor ngaktani aikhoigi mapana nate adu afro khudol pinabiba isorda machana pa Khristada gi mapana aikhoida marang kana pinabirabani aduna mahakpu thagatlu aduna musda Paul is Paul is calling every believer thajaba khuding mak singbu Paul na isorbu mapa isordu thagana bugida man kaurse aikhoibu Khristada sargi mafam singda leiba Thawaigi Oiba bor pumnamak bor pibiba aikhoigi bungo jisugi mapa amasung isorbu thagatlu nang ai tawde sakarino aikhoina phangba ngamda bor du pinabire aikhoina tan ngam mong na bor du pinabire aikhoigi tawbagi thabaki matungina khalolaga natana mahaki afaba mahaki nungsib mahaki thawjal dugi mapalna suksoi soidena phangnaga mong na pinabire chilnau sing isorbu thagatse nangama sungai punsina nangama sungai punsina mahakpu khurumse mahamase seasonary wai mahakpu thagat pa sikaram mong thagat pona haba tagadi praise Lord hallelujah adu khaktangi wari nate khuru khudak kunduna laimai mai se aikoi mai thong asi leiprang uprang situna leibak tu uprang situna tagana Prabhu thagat pa mingchat khuding mang nangon dani nahaki ni Prabhu Isor haiba borsing asa ai nangon dagi phangba da matik chade ai di pap chen bane ai di matik chada bane nangi asaw phangba da matik cha bane nangon dagi bor phangba da matik cha bane te adu bun hang aingon da Khristada gi mapana pinabire ai na phangba da matik chade adu na borsing asa de makti parapu thagat chari ai gi punsina kine ai gi nupi na kine ai gi icha na kine ai gi mung na kine ai gi paisa na kine ai gi lejaba khudimang na kine khudimang nangon da kasanjari na ki oibiu na pu thagat chari adu mana thagat do chilnau sing taibang pan bagi ngai hak ki oiba awa aba sing asina loman haidana ibungo mahang langbiraba afaba borsing adugi damakta mahakpu thagat pad apan bo hen begina. Don't let the temporal turbulence of this life interrupt your praise for God. Nang zung ai punsi jang yengsi. Ai khoi isor kam thagat mi sing.
Chilna sing na nga si numit ayo ki prarthana to matam na ihan Esorbu thagat maram do kari gidam maktan aiko Isor Prabhu Isor thagat sari car pibi gidam Prabhu Isor thagat sari gari pibi gidam makta Prabhu Isor thagat sari chak pina pibi gidam Prabhu Isor thagat sari thabak pina pibi gidam makta hai ba thabak sing adu gidam Isor thagat pa chum de hai benate adu Esorbu thagat pa amasung mahaki mafam da khurimak kathok pagi amasung kathok pag loina ba thagat pa bisa lakpa matam nahaki wakal diana na lakpa do karino aiko mi oi banang amasung ai aiko gi pap na maram oiraga kri hai gani nang amasung ai gi pap na maram oiraga ibungo mahana tawbiraba aikoina ni dabida ibungo mahana tawbiraba afba thabak mayam se mit tanghal he aiko aina kari mukari Isor gi prarthana torga ni matam da adu phangda ma Isor nang tubi aikoina ni ba po adu phangda matam da nang amasung ai punsi de nang amasung ai de wakal kari ni Isor asuk yam chauna aina nangi tung injarak asuk yam chang ai nangi tung injarak pa fasting torga nangi asim phumji katang ni jarak nang kai kari gi pibiduno sinau sing adu gi pap to tobigano adu gi pap to tobigano ibungo magi manda why me Lord kari gino asim ai gon awa ba dum tahan bir jibu kari ni Isor adu gi wang hang tungai da ibungo mahakna nahak amusung ai ha nga ni phong ni dungai pibir ba borsing sing matang wakal khandi yan hambada aran ko bam ai hoi punsina lamba phangba khudo amasung bor nate nungsirba imgunu set na ba phizo khonje punsi chak insang thabak coaching chatpham restaurant hangpham office ka pham mathangi thangna ni kup to hongela kadri ba sor du Isor pibi and I can take it away lofo kema mangame adre ibungo mangonda Isor da complain toring mang asigi matang wakal kan bisul na han no kurent happen mari pa ta hai gumna ai kun Isor gi phangda ba kari ma am the wakal kan kari phangda ba lege nangam sungai na ai nangam sungai Isor da gi ai ko maru da phangda ba kari lege yanam da ko wakal kan se hai ba Thawaigi Oiba Borsing nangam sungai na phangba da madik cha ba bor amat nate Thawaigi Oiba bor nga hakang tham gi se nangam sungai na hojik le ba mong se ko na phangba da madik cha ba kari nate he is giving it pinabire lemna marang kaina ungkin mi khudingi mi kupungja khudingi numit ki manga se leira ga season ram oiba tar ga di kramai tar muni khoi coronavirus ki covid-19 gi oxygen wana matam oxygen cylinder ama leina bhona matam da mi kyam si think about adu wakal kan se adu gumba oxygen tanki mayam do nungti mi khima ki Isor na akhoi nang amasung nganda lemna pinabi hoju pawa see ani shobade are you ready for this stop complaining learn to live a life of contentment wakat pelepo no ki pento ko punsi de hingba tambi Isor da wakat pelepiyo atai ichilna usna wakat pelepiyo kare Prabhu asigi nupasina asigi gari phangi aigi na si gari pide man asigi thabak phangi aigi na si thabak adugi wakat pelepiyo punsigi emasung punsigi hiram khurimak singi matang da wakat pa lepiyo maramdi ichilna using amuka na aikoina phangliba bor khudingmak sing ase akoda lemna pinabire ba ngaktani aikoina leiruba kari amat nate aikoina taluba kari amat leite aduna haiba khudimak sing asi yaudaba oiba targade aikoina tebang pamda phangimba phangbo oiba targase aigoi punsi khangu thaki leiranga cha mane ising mathak ta thokpa kongondu ga cha mane khenaba kari leite adu taibang pansi da warabasu taibang pansi da nanglabasu haiba borsing ase phanglaba maramna aikhoi adu haiba borsing ase Jesus Christ bu thaja matam da mapai sona khoi da lemna pinabire habasi khangjarabagi maramna khoi wakat pelepse complain da ulepse nangama sungai complain ya matoi sarasu sai hai ingasu ingi hai hawrasu asoiba thiraganda adu hawtina maram puthokna badum hai khoi
Let's stop complaining. What's the secret? Go on. Believing that God in Christ has blessed every believer with every spiritual blessings is the first step toward living a life of contentment. Isorna Khristada thazakraba mipum khudingmakta mahaki Thawaigi Oiba bor khudingmak sing se pinabire haiba thazaba ase penthokpa punsi adu hingnanabgidamakta ahanba kongthangni karigumba isorna aikhoida bor loinam pibibu oiba targa aikhoina complain tawgudaba amsung wakadaba jaga kai lebege leibra leite that's it homsu amsung iroi loiba sargagidamakta hingbiyu live for heaven. Taimang pan bagi damak nate. Jil now sing I say hansan hai adu hai basi I hansan hai boy batar so engon ikai belaite. Ngai hak ki oiba hiram sing gi damak ti hingbigano. Ngai hak ki oiba penthokpa ngai hak ki oiba puk thanaba ngai hak ki oiba miki kumhai ngai hak ki oiba hachang ki kumhai chinja ki phijet ki amasung yum ge thabak ki damak ti hingba punsi oibigano. Asomda isorna marang kairaba aikoina phawbada tanba ngamnaroidaba mamma leiraba aduki matik ningthi zaraba borsing ase piraga karna nga hang ki mangna ba sing ase koi wakhalai boiba targadi nang ai mu pangba meni su karigum kan nang ai koi mioiba ase usopta piba phaja chak luk mam do chadan lukhak sa mi sing ai koi Isorna pinabire aduki matik chaurba bor khudingmak sing adu ibung mapu thagatlaga adugidamak asa tawjaraga aduda tendam ama thamakan hingbagi mauta leite sisu leite som onjo sisu leite sisu piramde engonda sisu piramde thabak phangdri ei nupi thidri asi leidri chilnau sing ngahak ebe poching mi amana khara phajaba visual selak boiba ta I see lady pibi jagana kaino isor nang to birsibo ai nang ina tung in binatabra it's terrible chilnau sing mang banai ba tabang pa si dam hingbi sarga aikho giyum ni tabang pa ko giyum natte nang na talubulan thum mayam do karisu loina ba season ba do loina ba season ringa hak si ki be do in the lantum tanslo and kana oi honi tabang pan bigi demakti hingbi geno tabang pan masung asigi manung lei por khuimang sing mang banai loi banai asi aikoi gi yum nate asida aikoi Khristaga pan minnade aduga asida aikoi Khristaga loina haujik pan minnadri adu aikoi ga loina Khristaga pan minnabadu sargada aikoi bor khuimang sing du sargada na sargi demakti hingbi sarga khorang biu sarga ngai biu sarga da lanthum pasan biu sarga da miyeng tham biu taibang pan bagi mi singna kari taugani kari jagani kari setkani karai jakani karum do koigani kari setkani aduga karamaina yamna nungai bamong lagi hana khalingai da sarga da yengbi mayam taibang pan da yeng thab matamda aikhoi de mit mathak aikhoi mit as sarga da yengkhat mi sing aikhoi ogidawni sarga da mak hingbi maramdi maruda Khristada pale maruda khoi borsing le amsung aikhoi Mahakna panminari adu aikhoi marakta marup sing haiba borsing asing tan Christian am oiba matam isorna Khristada gi pan Christian sing de pibirba borsing asi ta matam yam ningthijani yamna phajeni haina khanba mising leramde adu bi Khristada thajriba amon haijage karigum na Khristada leite oiba targadi borsing sin hakinate asi borsing sin nangi machet am tiawde nahaki di Khristada yawdo maramna bor nate sirabne sarga nate norogne adu aphaba paulai adu ge aphaba paul adu desini haiba Thawaigi Oiba bor khudingmak sing asigi phangbami du nahak oibe ai asigi damak nahakna nagi aran kum gi damak nagi pap dagi pungning hongduna Jesu Khristada thajabi aduga nahaki thawai bu kanjabagi mapalna nahaki damak da haiba borsing sin nahaki oigani Thawaigi Oiba borsing sin nahaki amna da kaktan oigani aduga thajabi chil now sing punsigi awam sing ningba thungdaba sing haiba kuimak matam khara khakine loire
loigani lomna ade matam ginate aduga taibang pam su ngai hakini aduga nang ai punsi ese hondokhi ba sorgi gimak matogume yam tele adu chil nausing Esorbu ke ba Khristada Thawaigi Oiba bor pumnamak adu pinabire madu mang banai de kana amatana nang amsu amade munba yaroi haiba borsing ase mukesh ambani na phangde haiba borsing ase taibang pan leba khwadi paisa pai basina kanam na phangde Khristabu yaw da boiba targade adu ai khoina de Khristage mapalna lemna marang kana phangje adu khoi ibung ma gu thakatse adu ai khoi asida harause adu Esorbu thakatse maramdi khoi ibung ma Mahakna Khristage mapalna Thawaigi Oiba bor pumnamak pinabire prana dos Prabhu Ishwar Prabhu thagatjari haiba wahai senataba wahai le haiba khoi tambiba Prabhu miyoi bagi loan sing asni bungon habu thagat pada pen deba Prabhu khoi punsi lobi nanai punsi lobi khoi thamoi lobi Prabhu taibang pan ba sida karigumba aikhoi leijaba pot khudingmak sing adu mangban amasung ai thawai phaw mangmuna Prabhu nahapu thagat pagi punsi mapung phan gadu borabadi adu aikhoi punsi da ohenbi ibana bu thagatjari Thawaigi Oiba borsing asigidamakte ipungon hapu thagatjari Prabhu sarga aduda nagi thawjagi phumbai mang aduda thagatpa matik mangal amasung khurumba khudimak hat khraba yaw aduda amasung Isor mapa Isor adudane haiba numit adu yaudriba phawba ipa Isor haibadugi mangali hingjabana chama makhobi ohenbiu ipa nahapu thagatjari Ekhoi punsi lobi nahaki oibi nangi matik mahal na magsinabi Jesus Christ name ni Amen